ngomkhai matang da ba tare state lengak amadi India lengak na myam mayek shengba firep ama khangan ga dabni koi kokomi gi mai kai de gi su koi tambire Asia Pacific region the base to wa maming leiraba chefong ama wariba the diplomat haiba magazine ama da Rajib Bhattacharya koba reporter ama na July 17 the phongba paw ama da India gi lenga asina India ama di miyam ani gi marakta resolve tawdana lerakliba boundary gi chayetnaba asi loishanbagi pandamda Manipur gi lam khara pithokiba yabagi phibamda leire haina koi phongkiba asina achumba oiraklabadi koigi thabak ta oina onthoroklabadi tuminna laithokloi haibagi Manipur amadi India lenga ta khangan gadabani haina kokomi degi phongdorokli pawmache koigi Manipur gi ngangkhaisi pitokpada khara yaukiba taragadi masi koi tuminna leifam thokte amadi masi matam charinga khangalo godabni haina su koi kokomi gi maike ju thambirali pawmache kamaina thambini pawmache yamna koigi ngarang hiramsi matang da kokomi naga ko mogi statement thoktana miyam amasung lenga ani makta mogi nur khangeli ko matam mafam chana kokomi na koigi thabuk tawri ain hai pami ai thamjage kai loji yengo koigi iri baki koigi iri bak hai bichum koigi hemba leitre imala bak hemba leitre madare hem leitre ba ani koigi ngangkhai akoi tap chana koigi pai puna abjagi la ha to gi thambiri ba koigi ngangkhai se phadana koigi sengna koigi thanggodam ne ba lan tongri ba mayam koigi mayam se adu buji yang se Bharat ka koigi Manipur ka koigi ko londari ba koigi Myanmar ko Indo Myanmar ki border se koigi kilometer koigi chahunga koigi 98 luk sangi deli ko ru sangbagi oiriba man oiriba 50 kilometer da koigi Myanmar ka koigi tainari ba koigi londari ba koigi final koigi demarcation ko lebak ani gi oina final demarcation je fadala singa to ka na koigi khangtu khanda border fencing kha ga dabni ru to godabni ko adu ngasi phawda koigi Bharat dangana koigi final demarcation chu tawte aduga border fencing khare haraga akoi khare khajlakbi ama tawdubi oina yamna koigi ngangkhai da koigi Manipur londar ba koigi koigi na koigi yamna kachu jar khanbagi bi Bharat dangana koigi utlebo si mamana yu sem adagi maya puno mono adum chi lawdra border chatna lonbak jingdna la ba tane ko ado aina hajin mudi Manipur gi wada jamba ge Bharat ka akoi Punjab ka akoi gi achon ga akoi gi akono ga Pakistan gi lona ba Punjab ko atai mayam puno makri dang da hita de dimag ka sig to ke hek tumit kang pai ado koi towe bo lona ri ba Bangladesh ado gi achon lona ba mayam ado gi Nepal Bhutan ko China ga Arunachal Pradesh ka ke mayam lona he mayam puno makri moi kai adana chicken Bharat towe bo hoi ka gi ta koi gi Indo Myanmar border akoi Manipur ko je lona ri kari gi nekak towi no asi ori phim jira kai haire hai go tamida man Asian Pacific region gi akoi gi the base tawba the diplomat hai ba koi gi magazine amada amana akoi gi batu gi jig mo gi akoi reporter akoi gi Rajib Bhattacharya ko ba mana hai si kai no abda July 30 da phung mo paw ni ko ma gi paw sir kari no hai ba India government sena akoi gi kai no hai ba akoi gi mar gi si gi akoi ani si gi mak ta lai ba language se na ba lagi bong dari se Manipur gi lam khre se akoi gi pithok khra ganda kuch kono da koigi Myanmar da pithok khra ga koigi lotion bagi film amada leire na hai ba fadana report tawre e paw se amne report tor pa magi baseless ko oidebida my document kai ki mayam pun mukto tawruga koigi manasi gi koigi the diplomat hai ba ba ai wona phungu puni hai ai da khalebo ar basi to buji da basi da megajal se da koigi mana ko report tor ji kare hai re sigi Myanmar border da border pillar C65 adagi amadi 68 ki marak da laiba 1.4 gi squad maingi da Manipur gi lamgi boundary se ko gi si ko demarcation se ko si gi swai se da torogar Myanmar ga lona ba chomba lona ba chada moi da gi pithuga losin gi be film dam lai re ana detail phung e ado hadak ta su mamang gi hadak da ma wa thar jo Myanmar gi ko gi mo gi kano gi ko gi president ko gi la ame da ko gi India da ara sabai tawdra ko gi Manipur gi border sigi ko gi finance gi ko gi madhyama ka chalam gi tawdaba aduna yetum bato na pakpalai mo pitho oina hai ko adu ko gi Bharat na ko gi pai pun thabire ma mi ko gi mayam gi le ba no da la na pakang ba thate thi 80 gi hungna aku le jiri se masi ko mirai ra kana ko gi Brahma da ko gi so Myanmar da ko khudon tok tu kana aran ba de ma ga san tawru ga tok tu hai ba gi report phung ko de ba masi di yam da ko gi masi yam na ko gi ako yam na section batai hiram ji ma batang da langa ki ba phirap lo batai Manipur mewangi voice su la yana
ngarang akoi kokomina fajana magi statement da fajana thole adagi da akoi da diplomat haiba megajel aduna report tori mem thammedra adon di yar akoi yenghin mata yebo a hujik jingo yamna koi hujik jamna ne ngai odi kaino haiba hujik indoma border sida akoi border pillar akoi 64 adagi 68 ani lona ba ko adagi border number akoi 75 and akoi 79 adagi akoi more molsam ada border akoi BP number 96 suru kunogi mara swai mayam je sita bu asi Myanmar rom degi border pillar se akoi India akoi Manipur da akoi kilometer tok chena junjelle aru toren loi le rin masi sile molsam adagi more adagi akoi suru kuno adagi loi loi le ri masi masi batam dugi akoi tenupan akoi DC urba to bikanta ha masa mak jauna akoi chatna mayan ai pau si jaw chatna masi phajana henjel laga jungjel lai tawre ko labji masi bayam da hang to kram ne adu matam du di kadawi an haiba matam tu